ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯥꯔ ꯅꯝꯁꯤꯔꯣ ꯀꯔꯤ ꯃꯇꯥꯡꯗ ꯅꯝꯁꯦ ꯍꯥꯏꯅꯣ ꯑꯗꯣ ꯍꯌꯦꯡ ꯅꯝꯁꯤꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯀꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯥ ꯑꯁ ꯃꯦꯀꯞꯀ ꯂꯣꯏ ꯃꯥꯡꯉꯕ ꯑꯩ ꯊꯕꯛ ꯆꯤꯟꯗꯣꯏꯅꯦ ꯑꯩ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯌꯨꯝꯗ ꯂꯩꯔꯝꯃꯣꯏꯗ ꯀꯦꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯖꯗꯣꯏꯕ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯐꯤꯂꯝ ꯀꯗꯣꯝꯗ ꯅꯝꯁꯦ ꯍꯥꯏꯕ ꯀꯗꯧꯉꯩ ꯅꯝꯁꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯍꯌꯦꯡ ꯑꯣꯏꯅ ꯅꯝꯁꯤꯔꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯀꯅꯤ ꯂꯩꯔꯤꯌꯦ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯅꯝꯁꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯗ꯭ꯔꯤꯌꯦ ꯁꯟ ꯃꯆꯤꯟꯖꯥꯛ ꯂꯩꯇ꯭ꯔꯤꯌꯦ ꯑꯗꯣ ꯍꯌꯦꯡ ꯅꯝꯁꯤꯔꯥ ꯉꯁꯤ ꯁꯨꯇꯤ ꯊꯥꯔꯕꯅꯤꯅ ꯁꯟꯗꯦꯗ ꯑꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯍꯌꯦꯡꯗꯤ ꯊꯥꯔꯣꯏꯗꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯤꯀꯥꯟꯁꯤꯗ ꯅꯝꯃꯕꯨꯗꯤ ꯌꯥꯝ ꯐꯖꯅꯤ ꯑꯩ ꯊꯕꯛ ꯆꯤꯟꯗꯣꯏꯅꯦ ꯑꯩ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯌꯨꯝꯗ ꯂꯩꯔꯝꯃꯣꯏꯗ ꯅꯣꯏ ꯉꯍꯥꯟ ꯗ꯭ꯔꯦꯁꯀ ꯂꯣꯏ ꯂꯣꯏꯁꯜ ꯂꯣꯏꯔꯨꯔꯕꯣ ꯅꯝꯒꯅꯦꯅ ꯑꯁ ꯅꯪꯗꯣꯏ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯉꯁꯤꯁꯦ ꯇꯥꯏꯃꯤꯡꯁꯦ ꯌꯥꯎꯔꯗꯤ ꯂꯣꯏ ꯌꯥꯎꯒꯗꯧꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯂꯣꯏ ꯄꯨꯂꯞ ꯅꯝꯃꯤꯟꯅꯗꯧꯅꯤ ꯅꯪꯁꯨ ꯗ꯭ꯔꯦꯁ ꯐꯖꯕ ꯁꯦꯠꯂꯒ ꯀꯔꯤꯕ ꯔꯤꯃꯤꯛꯁ ꯗꯥꯟꯁꯇꯣ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯀꯔꯤ ꯏꯁꯩ ꯅꯣꯏ ꯏꯁꯩ ꯂꯩꯔꯕ꯭ꯔꯕ ꯃꯃꯥꯡꯗ ꯍꯥꯟꯅ ꯇꯝꯈꯤꯕꯒꯤ ꯑꯗꯨ ꯅꯝꯒꯦ ꯍꯥꯏꯔꯕ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯤ ꯅꯣꯏ ꯆꯞ ꯃꯥꯟꯅꯒꯗ꯭ꯔꯥ ꯇꯣꯉꯥꯟꯅ ꯅꯣꯏ ꯑꯅꯤꯒꯤ ꯅꯝꯗꯣꯏꯔꯣ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯗꯣꯏꯔꯕ ꯑꯗꯨ ꯑꯁ ꯉꯁꯤꯁꯤꯗꯤ ꯑꯩꯗꯤ ꯁꯟ ꯁꯖꯤꯛ ꯐꯥꯟꯗ꯭ꯔꯤꯌꯦ ꯅꯪ ꯐꯤꯂꯝ ꯌꯥꯔ ꯁꯜꯂꯁꯨ ꯁꯨꯝ ꯌꯥꯎꯗꯅ ꯅꯣꯏ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯅꯨꯡꯁꯨ ꯀꯔꯤꯝꯁꯨ ꯇꯧꯗ꯭ꯔꯤ ꯍꯣꯔꯦꯟ ꯊꯦꯡꯒꯅꯤꯌꯦ ꯂꯣꯏꯁꯟꯕ ꯀꯦꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯖꯗꯣꯏꯕ ꯅꯣꯏꯗꯤ ꯆꯠ